Image Paul the Ming Tabiribasumbu Yumnam Anuradha Devine Kono Krumzari. Housing Maruba Pauda. The Minister and Birena Zenumsta Legadaba Model Hepatitis B Treatment Center launched of Craig. Manipura Hoki Bapum Kumarida Nona COVID-19 positive Oiva Mio Lising Magasuna Home Tenecre, Mutarani to the Lake Hidre. Govindas Kundozamna Manipur Legislative Assembly member over the resign Tobuki Serum Pising Craig. Loinana. India के बॉक्सर पूजा रानी टोक्यो ओलंपिक्स के मेडल वेट कैटेगरी के क्वार्टर फाइनल चलुखै हौजे पाउसनो पिजदिङै के मंगोइना युम दगी सतोक्तबा तंगाइ फदबगी सतोक्लबसो फेस मास्क सोपा सोशल डिस्टेंसिंग ngakpa mi pundaba amadi khusa sapona toina hamdokpa natraga hand sanitizer sizinaduna sangdokpa haiba asina covid-19 laina laichet asidike ngakthongnaba amadi paksana sanduraktanabagi amatangaira papambai oiri Loinana, Laina Laishad Asi Lamdam Masidigi Marupangna, Mangankinaba, Lengang Paikaliba, mass COVID-19 testing Amadi mass vaccination drive, my Pahandana Lamdamasi, COVID-19 free Oibalandam Amohalasi. How's the pause and an episode? Hepatitis can't wait Haiba Timb, Makadangasi State Health Society, Nasdaq Health Mission Manipuna Sinduna, World Hepatitis Day 2021 Palanto Cray. Chief Minister ki Secretariat Pangthoki Batharam to the Chief Minister and Birena Jawaharlal Nehru Institute of Medical Sciences, James Amadi, Resident Institute of Medical Sciences, the Legataba Model Hepatitis B Treatment Center Sing launched okay. Ngasigi Taram to the Agriculture Minister Oinam Lokoi, Manitko ke Chairman Dr. Radisam Yumnam, Principal Secretary Health and Family Welfare B. Bumlumang, Director Health Services Dr. K. Razo, Director Zanems Professor Laisram Devent, Director Zanems Professor A. Santa Amadi Aday Official Kana Sarvyaki. Tharungi Manung Channa, Chief Minister na Portable X-ray Machine Tara Amadi Multipara Monitor Kunsuyan Thoki. Hariba Messaging Asi Tabal Kaksing Bisnupur Tengnopund Jurasanpur Tamenglong Ukrul Senapati Chandena Amadi Ziribam District Portable X-ray Machine Mamamba Amadi Multipara Monitor Anini Pikibani. Tarumdu the Wangang Luduna Chief Minister and Birena High Ngasi Long Storiba Model Treatment Center Sangasida Hepatitis B Peasantsin Lemna line Bagaloidana Lemna Hidalang Taksubigani. Masi Hangdok Pasina Lena Asi Naraba State Sige Miyoi Sing Control Tawada Achawamating Oregani Haiki. Chief Minister Namakata Kibida World Hepatitis Day Asi Tahi Kudingi July Gitang Kunipan Nobel Prize Pankraba Scientist Dr. Bruce Blumberg Mapungmita Palantawi. Scientists Asana Hepatitis B virus ke vaccine developed Kibani Viral Hepatitis as a P3Bigi Miambo Sihanbagi Achoba Madam Oma Oibakalona India Yauna Malemgi Public Health Problem ni Hainaso Sakang Craig. Masidiki Ngaktonaba Amadi Asagaba Chandokomba Lena Asi English and Kuntra Pawada Mangan Kinaba Pandam Tamduna English and Taran Pandagi Hauraga National Variant Hepatitis Control Program NPHCP launched the Craig. Manipur gi oina NBHCP gi Makada District Kudimata Yamdrabada Variant Hepatitis Treatment Center Mamam Lady Heidi. NBHCP gi status Yanglaga House of Powder State Asida Mio Listen Kumapan Chamri Taramarina Hepatitis B Amadi Mio Listen Kuntra Mangaga Sumna Kuntra Taruda Hepatitis C screening Taukre. Maduda Mio Listen Ama Chama Tarama Panta positive of Tenaki Masagi Madunda Mio Listen Magatani Kumangana Housek lying Bagitabak Tatari Eduka Mio Chanipa Humpumaduna lying Baloikre Hainachu Si Minister Pondoki. Manipura at present all the districts have at least one functional treatment center Haiba Hepatitis C district Kudimata treatment center among the Hangale. From today Hepatitis B treatment will be launched in Manipur. BGC Dingasi the Gay launched only and made available free of cost at
model treatment center at Jenims and Rims. High Ribusi hepatitis B gi maru in Masigi lying si Jenimska Amadi Rimskida Nasi the Gilagani have. Aduna hepatitis B gi patient Manipur total screen dorbusi 29,414 labor. Adu hepatitis C dana 35,000 to 36, out of which 1,519 found positive and 1,225 undergoing treatment. 861 completed treatment. Almasi treatment fazila toroga adum hanmangam bagi stage su level ina duna maru ene khagi hujigi Jenims amadi Rims ta sigi model treatment center ani function to hola pasina hai balaina sidagi khoi control to no phone bada yana soba mating oiragani habiduma ai thamjake Manipurda haukiba pung kunmarida mioi lesang amaga somna ahum nauna covid positive oiba thengna khiduna status gi apunba covid-19 compound case masing lesang marpudara manga chanipang kumari yaure pungpham asida mioi tarani tuna laikhidabadagi apunba sikhibagi masingna lesang ama chamanga tara sukre status sida pandemic hawbadagi nangasi phawbuda apunba mioi lakh tara lesang humputaret chamani putare test tawkre masigi manungda hawkiba pung kunmarida mioi lesang taret chani humbutra manga test tawki Kaksing district ke oina hawkiba pung kunmari habadi July gi tang kuntare ke nungthing ge pungga ani tabadagi ngasi July gi tang kunipan ge nungthin pung ani taba phawbuda district asage mioi marfu manga covid positive oiki pung kunmari asida apunba mioi chamanga yangkhai mapanna test tawki masigi manungda mioi chamanga kunthra taruna lenga ke testing center da test tawbada mioi marfu mari positive oiki aduga Ziban hospital da mioi taratare test tawbada mioi ama positive oiba thengaki Ima hospital da su mioi taruk test tawki adubu mioi amata positive oikide Nakalamaromda Malemasida COVID positive oiba case masing koti tarama pant lakhumpu lesang marpudrama pant chani marpudramari sukre masagi manungda mioi lang nipumathoi lesang marpudramari chatre kuni panale khidrei recover tawkibana koti taratret lakh humbutra taret lesang yangkhai manga chahum kuntrama pane pandemic asina khwaidigi hena so level bangna positive case koti ahum lakh yangkhai humdoi lesang yangkhai humdoi chamapan kolomdoi thengnaduna USA na hambada lady ani suba sohalaba leibangna positive case koti ahum lakh taramari lesang marphubadi chatruk sumna manga thengnaduna India amade Mioi koti ama lakh marbutara taret lesang nipumapan sumna humbutra humdoi positive oiduna brazilna hum suba sohalaba leibag oiki India gi oinadi mioi lakh humphuni choi lesang humbutra taruk sumna yangkhai tare positive oiduna Maharashtra state na COVID ki chaitheng phanglaba hambe state Kerala na mioi lakh kunthrom doi lesang manga chani nipu manga positive oiduna ani subada aduga mioi lakh kunipant lesang marbutra taret chatruk humphumari positive oiduna Karnataka na hum suba chaitheng phanglaba state ori Kakching district ke oina DSA Kakching da leidiba lainga ke COVID-19 testing center da test tawbada positive oiba mioi sing Mari Lainaba COVID Care Center amadi CHIC Singda Lemna Putok Pusin Tawbada Voice of Kakching Kakching Tracker amasung Team Helmet COVID-19 Response Fund Kakching Makada Free Taxi Service na asawa thodang lauri SI's Pelika COVID Testing Center Kakching District ke in charge oina puriba staff nurse amana phongdorokpada Kakching District ke oina COVID Care ga Mari Lainana Lengang piriba ambulance ani asina phibam khara hena lurakpa anabasing Imphal da putok pusin tawbada anabasing Kakching gi wangmada arapa mafam singda anaba lokhapana singba tarokpada ambulance konatabagi khudong sadaba kaya mayongna duna lakli testing center asida covid positive oirabasing mathok taba CHIC natraga covid care center da kudak ta thinba ngamdabagi positive oirabasing ambulance kuina ngaina bada awawa kaya mayongna duna lakhi chalibatha asige
tang kulumdoidagi mathau tawduna lakli free taxi service ama voice of kaksing tracker amasung tim helmet covid-19 response fund kaksing makada hawdok piraktuna kaksing municipal council ge manungda covid ke anapasang putok pusan tawba hawbirak pagi miyamna lenga ke ambulance kuina ngaina bagi khudong sadaba kohan biba ngamba asegidamak nongaiba suphungdorakhi Voice of Kaksing founder Surjit Khatri Mayamna Phongdorakpada COVID-19 response fund Kaksing na piriba khudong sabasing lowiduna hek ngamliba makai COVID-19 nganna khangdoktuna lying naba loinana chahi tarani pange matakta leiba mipum khudema COVID ke vaccine kapthobiduna COVID laina muthatpada punamangna thodang lowinarasi free taxi service ki achoba thodang lowtuna Gari Thaudiba amasung COVID testing center Kaksing medical staff Kuding Magpusu Makoina Akiba Yaudana Honariba Thodang Gidamak Tagarpa Phongdorari Bisnupur Assembly constituency gi MLA Oiriba Gobindas Konthozam Mahaki MPCC gi president Phamdagi resign tawkraba matung Manipur Legislative Assembly gi member oibadagi resign tawre haina Assembly Secretary da JP Shankray Masigi Matangda Assembly Secretary Amp Ramanina Bulletin Amatoktuna 26 Bisnupur Assembly Constituency member Amata Leitre Hangle Haina Sidon Thokre MPCC President Phamdagi Rizan Tawkraba Govindas Kondo Zamna Ngasinumi Umba Pungtarani Turam Tabada MPCC primary membership tagi resign tawre haiba serol ama maki mehut amatharatuna MPCC interim president Oiriba and Loken the Pisilakibine Hairi. Amaramda Gobinas Konthozamna primary membership the resign Tokiba Asi Mahake personal matter ne party Manungi Nate Mahak Chatkiba Asina Aikuge party da Sotabage Wapama Matalate Haina MPCC president and Loken upon Misung the Pondokre. Mahana Makataraduna Hai Mahana Tokibase Mahake Apente Penda Karino Haina Pondokadaba Adusu Mahana Paiba Phone Ahumak Switch off Laikibana Karimata Kambang Amkide Mahak Tokraba Matunda MLA Taret Nipan Congress Thaduklaga Satpage Wapam Karimata Laite Lakadariba election Kidama Ekoi prepare over Hore BJP ge sarkar mafam chana leba sarkar nate chapu karung mafam sadana khinbagi phibam da lairi amana resign tawraga amana sotabage wapam kari sulaite haina supong doke kogi kolik mayam dagi maga contact to basi mana pai basi mobile hom pai basi adumak switch off tawraga lai adu ngasi fawda kari no haiba to mai apen pen da phongdok ka badu kogi in charge AICC ki bakanjara das masamang ju contact to badu switch off sima laibana maram gorakanda maga dum phawna gi le adubu sidai da mana toksari basi party ki irena aduda ada legi adu madadi ai amata legedaba mande magi partner matter ne ai adon da tham is president lamona ai koi si adu la bani na hana dagi community tawna basi assembly sidai MLA mana regeneration torokta si part MLA ju party dagi regeneration ki si la basi MLA ju tokna gal le ba hana dagi di adu gi oina ina hangmani adu tu en adum aina provision madum phanga object sida koi ki congress dagi MLA Taret Nipan Chatpagi Ngangari Pase Masigizma Hojikta Madugi Wapam Duma Ikogi Party the Karimata Late Amaramda Manipur Legislative Assembly Dangasi Pawada MLA Ahum disqualified Tokre Gobinas Konthozam Tharaga MLA Oibadiki resign Tokiba Punna Miyoi Mari Sude Hangliba Assembly Constituency Sina Masing Taret Sude Hangliba Sing Adudi 7 Andro Assembly Constituency at Lamlai Assembly Constituency 21 Nauria Pakhanglapa Assembly Constituency 29 Kumbi Assembly Constituency 53 Tamenglong Assembly Constituency 57 Hanglep Assembly Constituency amasung 26 Bisnupur Assembly Constituency Tarani Tuisuba Manipur Legislative Assembly election da Sugunu Kendra da BJP ge intending candidate Oiriba Khoira Pampi Ibu Yamana ngasi Sugunu Kendra ge manung chanba wangu tera khok makhong ward number 13/3 wangu tera nupa maruke lomi praja singa
प्रजासिंगदा हार बेग चहुमलम गमेना लेपा ममलदा ट्रांसपोर्टेशन गे चार्ज का लोइनना अहोंगबा ममंदा खुसिनख्रे अहोंगबा ममंदा हार पिबिरकपगिदमा के एड्स इबोयाइमबो लौमी प्रजासिंगना थगपा फोंदरखे बिष्णुपुर डिस्ट्रिक्ट के कुंभी अवांग हाई स्कूल कुंभी 1 नंबर 6 ता कुंभी आइडियल यूथ डेवलपमेंट ऑर्गेनाइजेशन KIYDO कुंभीना चलाइदिबा कम्युनिटी आइसोलेशन सेंटर दा हौसे कोविड-19 पॉजिटिव ओइबदगे आइसोलेट तौदुना लेदिबा इनमेट सिंगदा सोशल एक्टिविस्ट इनाउबा नोंमाइ थेमना ngasi ayuki breakfast पिजनुना इनमेट सिंगी अवाबदा सरुयाख्रे इम्फाल ईस्ट की चीफ मेडिकल ऑफिसर गिलमजंग मखादा तुलिहल जिला परिषद के मेंबर खोंगबम इनाउचा देवी टॉप संथा ग्राम पंचायत के प्रधान यमनाम तोंबा अमदी टॉप संथा यूथ प्रोग्रेसिव ऑर्गेनाइजेशन गलोइनना ngasi टॉप संथा के वार्ड नंबर 7 के यमथों खुदिंगदा कोविड-19 मास टेस्टिंग अमा पांगथोक्रे मसगी कोविड-19 मास टेस्टिंग असिदा मियोय चामगा बुद्रा निपान टेस्ट तौबदा मियोय मरी पॉजिटिव ओइकी हाइना TYPO के जनरल सेक्रेटरी बॉयस संजमना फोंदरखि कंटेनमेंट जोन लौथोख्रबा वांगखेम केंद्र के तोंगान तोंगामा मफम सिंगदा ngasi सोशल वर्कर कंगबम जदमनीना चाना थंगनबा पोलम सिंग मतeng पांखरे कंटेनमेंट जोन लौथोखिबदगे मियामना थेंगनरिबा अवबसिंग अदु खरदा ओरबसु कोहनबा पांदमदा कंगाबम जदमनीना लेप्तना चथरखिबा चाना थंगनबा पोलम सिंग यंथोबगे मनुंग चन्नांग असिगे ओइना वांगखेम केंद्र के मनुंग चन्ना लेबा कियाम वेलफेयर क्लब KWC कियाम मखा लेकाई मयाई लेकाई अमदी कियाम हाइबोंग लेरक अमदी USDA क्लब हौखा ममांग असेंबली काइगे पुन्ना यम हुमपुरोमदा इमुंग अममंदा नोंबगे चंगबा चाना थंगनबा पोलमसिंग सेंग आलू थाव थुंबा अमसुंग ngaरी न चंगबा अमदी पैसा के ओइबा मतेंग पांखिबने ngasi malemgi mahausa kanba numita kaksing range palent amadi waikhong bit office ke staff singa punna district asigi manung da leiba part singda akanba drive chathabada lamjau maninka pata lamhen tuben ba singna thaglamba haigalang niputarug yauna usek lang nipan phaga khrei mahausa bo kalhodaba yade matagum akanba khongjang kya sangsilba numit asida lamjau maning pata usek lang sing thaglamba हाइबसे ख्वाइदगे लाइबक थेबनी ngasi मियोय crore chamaga kuntramapan laiba bharata miyoy la kuntramari rom tamak laiba manipur ge saikhom mirabai chanuna silver medal phanglaktuna laiba kasige mingchat pudagli adubu lamdam asida mausage uwa yauna sa usek sing kanbadadi asuke matik sotari haina munana nungaitaba phongdoke We damakta sauchik sing asisu ikoi mausa gi part in parcel khwaidagi maman yamba prakitina ikoi da bibu khudo ni aduna sauchik conminasi lamdam asigi ikoi environment su conminasi haibasi ngasi ikoi lakchari basing media gi thungda mayamda Thawan district ki manung channa leiba khangabo ki tongan ba local singe longme singna low panabai ising phangdabage awaba mayang na duna lakhiba adu ngasidi BJP Manipur ge hana vice president oiramba thoksom jadumanina achangba sampham sing putoktuna tongan ba khong singda ising puraktuna longmi le singkaya low panba phanganba ge damak longmi singna apemba phungdona rakhe ising phanganba ge low ningtina palaba amade housing log panaba honariba mafam singda social worker thoksom jadumani hana BJP Manipur Pradesh ke vice president oibiramba khangabog zilla parishad member ke S Rajmohan amade pradhan singh ki yauna koina satuna pawmi singa yangsamina ke kongsatatu gi matangda TS jadumani na hai kumgi nong marang kaina surak tabana khangaboke lopphom kya low pan pa yaduna lakhe khangaboke lomi singda ising ke piduna matam sana log palan dabai yade haina ngasidagi numete kunni romge mamangdagi ising khongsing seng bai yauna tabakya lokhatuna honarakhe many various sangayum phomdagi thambal angangbi khong Karachi sabal Pumtha local Kaipa local amadi arong turel dege arong khong
खोंगसिंगदा इसिंग थादुना ngasidi khangaboki local taramanga rom pumsang sangale lomising kayade harau minok taphale haike low sudana leramba lomi kharana phongdorakpada ising phangan bana maram oiraga kumsi sahi asi low panba yaroidaba haibagi mipaiba lerambani adubo hauzakti low panba yare amadi isingi oiba awaba amata lomi singda lehenbidaba asi nungaiba phauzai social worker thoksom zadumanina amade khangabo jilla parishad ke pradhan singbusu lomi singa loinana honabiratuna lopanba yahan birakpagi damak thagatpa phongduna rakle ngasi pung mapan makhairom taba aduaida impal da more lambi ke khudeng thabida leiba 20 assam rifles ke se posta more rom dage Yamaha motorcycle registration number MN04V0459 Thauraka lakpa nupa ama sek tobada sanabar piece tarataruk yarambadagi mioi adu phari hairi Sanaga konana pharaba mioi adudi DK Kothel Maring sahi niphunithoi apokpa DK Konai Maring Tengnapon district ke Kharo khunau dagi ne hairi Pharaba sana adu KG ani gram chatruka yangkhaini panrom de hairi Pagalaba Polam Singh Aduga Konana Mioi Adu Ngasi Numidang Waram Custom Protective Force Moreda Kusinakre COVID-19 pandemic na maramboraga jail manangda mi ka henna chundana bage Prisoner Singh Bell Natraga parole da thadokhinaba Honorable Supreme Court ke direction amage matungina samkhiba high Power Committee na housing jail manungge scenario amadi COVID positive oiba inmate sing yangsanaba High Power Committee SPCSC taromdoi soba meeting ka ama video conferencing ge khutangda His Lordship Honorable Mr. Justice K.S. Nobin Singh Executive Chairman Manipur State Legal Services Authority na tialogduna pangthokre ngasi Tokyo Olympics da women middleweight category da India ge boxer Pooja Rani na Algeria ge Istrak Chepo maithiba biduna quarter final changbangam khrei amarom da ngasi sanikhiba women hockey da India bo Great Britain na mari amada maithiba bi khrei India ge women hockey team ngasi sanikhiba asiga ahumlak maithibane West Bengal Assembly election April May da pangthokrabgi matungda hanba oina Mamata Banerjee amasong Congress President Sonia Gandhi Delhi da unaduna wari sanakhrei nipu manga rombo unakiba adugi matungda meeting adu positive oike haina Mamata Banerjee na pongdoke BJP bo maithiba pinanaba party punamak mathau tai haike numit mangana gidamak Delhi da Ladiba Mamata Banerjee na Congress ke atai lusing basing Kamalnath amasong Anand Sharma ga su unake Mana atai opposition lusing basingasu unana basam sari hairi yamna sakti leba amadi achoba party ama oramba Congress na sotharakpagi maram hangbada Mamata na haikibada mahak atopagi thabakta khut tingziningde aigi thazaba haibabu opposition sing punsanba Sonia Gandhi na su pamlangani opposition chapran ama semba haibase Congress party yaudanati othokloi haiba wabhamsu Mamata Banerjee na phongdoke Karnataka ge Governor Thawar Sant Gehlot na Barsavaraj S Bomaibu State aduge Chief Minister oina ngasi Raj Bhavan da wasak lahon khrei chahi ani ki tam loiduna Chief Minister oibadege pothakraba BJP lusingba BS Yediyurappa ge mahuta Bomaibu Chief Minister oina wasak lahon kibani Bomaibu BJP Legislative Party ge achoba khanbage meeting da Central Party Observation Singh ko oina Union Minister Singh Dharmendra Pradhan amasung Kichan Reddy yauke North Karnataka ge Haveri district ke manung Chanba Segaon dage Bomai humlak MLA oina karakla bane Mahal lisangani Nipan da BJP da yaurake lisangani Nipan dagi lisangani taromdoi Power Water Resources Minister oiki Mechanical Engineer ama oiba Bomai Hanagi Chief Minister SR Bomai ge machanipane Mahana office paibaga official singkauduna state aduda oiriba COVID ke matang da khanaki Hausak arobada maroiba pau amana prizari Chief Minister N Birena Zenumsta legada model hepatitis B treatment center launch tokre
Manipurda haukiba pung kumarida nauna COVID-19 positive oiba mioi lising amaga sumna ahum thengakre mioi tarani thude lekhidre. Govindas Kondhau zamna Manipur Legislative Assembly ke member oibadagi resign tawbaki charam pisingkre. Loinana India ke boxer Pooja Rani Tokyo Olympics ke medal weight category ke quarter final chakre. Image PAODAM asigi de matang asida loijare meng tabiri besangbo amukhana kurubsare.